अहानबमक्तदा डायमंड टीवी चैनल मिडियंग ताबिरिबसिंगबो निर्मला थांगजमना तरामना उक्चरी हौजिक मखा सथजरकपदा लांथोकचरी ngasiगी राशि फल अमदि मतम मतमगी वाफम अहानबदा ngasiगी मतम मतमगी वाफम तोंगान तोंगानबा पाउजे सिंगदगी लौथोकचबा एडिटोरियल कलमदगी सनालाइबाक एडिटोरियल कलमदगी लौखटजबा संबल खाबिद्रबा इंखोल मिटमांग थोकपा थौदोक वाथोक खंगदे हाइबा ताबनी मणिपुर कांगलुक की इरांग थोखरबा मतुंग था तरुकलोम असी नुमित निनी हुमनी खक हांगदोकलंबा नतना अतै मतमददि मोबाइल डाटा थिंगलगा थमले अदुमकपु याइतोंग खमदोंबा सिंगिदि अदुम अथिंगबा लैतबनिना मखल मखा कयागे वीडियो फुटेज सिंग थागलकपा थेंगनै थागलखिबा अंगक वीडियो फुटेज सिंग अदुगी मनुंगदा खरदंग पनबा तारगदि सोशल मीडिया दा मथोंग हुक्तबा कमेंट पीबनी हाइबा मियाई चल्लबा नुपा अमा मियोई खरना फारगा वारकपगी फुटेज अमसु थेंगनखी फारिबा मियोई सिंग अदुना वहंग खरा हंगलगा चावरबा चै अमना पाम्बोमदा हंजन हंजना कनखिबा अमसुंग मदुदा चैना खांगबा वारबा मियोइदुना लाव खोंखिबगी सिंग अदु तारुबदा थुकलावबा पोखी अहानबददी मियोइदु मसामौ फबा मियोइ मालमदे चैदुना हंजन हंजन फुरकपदगिदी जिम सानबा मियोइ अमगुमना मसल यामना काबा पाम्बोम यामना चावमी मालखे फुटेज अदुगी मतुंग तारकपदा मियोइ अदुना महाकना तौखिबसिंग अदु सोइख्रे लानख्रे हाइदुना ngakpinaba हाइजखे मियोइ अदुबु मसक खंगदबा खरना तमथिना फुदुना वारक वातिमखिबदु मियोइ मयाम अमनदी यामना हराउनै महाकना सोशल मीडिया दा पीखिबा कमेंट अदु लाटफम मयाइसिदा नत्रगना मितै अमा ओइना पिफम थोकते हाइना लौनरगा महाकपु वारकपदु मरम चाइ हाइनै थौदोक अदुगी मतुंग नुमित निनी हुमनी लैरगा नुपा अमसु मियोइ खरना फारगा लम लैमाइदा उफल्लगा मखोंग अनीदु खुदना फारगा लेंहंदना थमलगा तुंगदा चैजाव अमना निंगजोलदुदा हंजिन हंजिन कनबगी वीडियो फुटेज अमसु थागतलखी नुपा अदुना चैना खांगदुना लाव खोंगलदबसु महाकपु फारिबा मियोइसिंग अदुना फुबदी लेपखिदे थोटख्रबा निंगजोलदुदा चैतुपना फुबदु कयागी मतिक नारमगनी हाइबा अउबसिंगना खंगलमगनी अदुबु महाकपु वरकलिदुगी मरु ओइबा मरम मदु मंगोंदा हाइबदुदा अदुम खंगी नुपा मचा अदुना महाकी अपोकपदा मखौरी मेलुबा फुरुबा अमसुंग सेल्पियु यादबगी सोलबा ममा मपादा ओत नैबनी हाइबदुसु मियामना अदुम खंगी थवोंगदु मियामना थोइना हाइनदे कमेंट सुपिनदे मणिपुरदी डेमोक्रेसी चटपा क्राइम तौबसिंग लाक्सिदनबा मतिक चाबा लो लेबे स्टेट अमनी लेबाक असिगी लोगी लाइरबा पाम्बे लेजद्रबा अतोन अतासिंगदे लै अदुगा मतिक मयाई लेबा कांगबुददी लेबाकी लोसी मही मयाई चमी मसिदसु नतना अखोइगी खुनाई लोन हाइबा अमसु लै खुनाइना पीबा चैराक असिसु करिगुम्बा मतमदा लोन यादबा ओइरगसु तंगाई फदबा मतांगसु अदुम याउदबा नते सोशल मीडिया सिंगदा मीबु मीना ओटपनैबा कनागुम्बबु तमथिना फुबा हाइबसी मियामदा अदुगुम्बा थबक अमा तौरकपदा चैराक लै हाइना किहनबनी लौबसु याय मखोइ खरना अदुमना किहनबा हाइबसी मखोइगी मपांगल अदु मियामदा उथोकपनी हाइना लौबसु याय सोशल मीडिया दा कनागुम्बा करी तौरिबगे हाइबा येंसिननबा साइबर क्राइम गी मपांगल कनखलहलगा थमी अदुबु अंगंबसिंगना तौबददी साइबर क्राइम सु तुमिन्ना अमदुम लै अंगंबसिंगी फिजी फिना सोइबदगी नेटलुबसिंगदी चैराक फंगदबा तोक्ते असिगुम्बा फिबम अमा लैबनिना मणिपुरदा हौजिक मिटमांगदा थोकपा पामदबा थौदोकसिंगी मतांगदा मियोइ अमतना उइ हाइबा ngamlaktre मदुदा उइ नत्रगना फत्ते हेक हाइरुबदा मियोइ अदु अवाबा तागदौरिबनी मसिमक ngasiदगी चही हुमद्रागी ममांगदा मणिपुरदा तौरमी हाइबदुसु गुंडागी चटनबी लैरमी मसाना सुक्या यादबा नुपा अमना गुंडा नेकलगा लंबी मयाइदा फारगा कोचिंग चिंगदुना पुबदा लैकागी मियोइ अमतना मदु चुमदे हाइबा ngamlamde अदुगुम्बा चटनबी अदु पुलिसना मपांगल कंखलकपदगी तपना मांगखिदुना लैबाक असिगी लोना मियाम असिबु कंट्रोल तौरगा लाखिबनी हौजिकति मदुगी चटनबी अदुगुम्बा मयाम अदुना
ama khunai asida thorakli asumna thorakli basigi maru oiba maramdi aikhoigi mapangan kanna leiramba police matau taukhidre makhoi logi oiba police oidre angamba singi phurit khauda yawba makhoigi yaka yenglaga thabak tauba kangbu oire asumna manipura law and order ngak pangambagi fibam leiraktre police ki moral sathina sokthare kana amatana police pu ikai khumna biraktre matang asida panjaning ba wafamdi pause singi sumang da natragana yena khada thokpa thodo wathok phawba athingba amata yaudana pau hapsabagi matik mayai mangkhre masi democracy dadi khwaidagi kiningai oiba thak amani pause singdi miyamna amasung leibak sigi lona ngak senanaba sambal kharaga atopa kanana yaikhai thigaiba ngamdanaba thambigadabani haujiti urabasu ui haiba ngamdre tarabasu tai haiba ngamdre masi laibak thibani haijininge makha tarakpada pandamdagi mu lokhotjage mayon amoromda chatkindanaba honna hoba chungane Morede State Force Lairiba Singda Mangjongna Ahenba Pangal Power PU Loinana Morede State Force Thazinana Ba Manipur gi Miyam Maru Oina Mitai Singna Lauduna Lakhiba Lairabasu Matam Chana Thabak Oina Pangthok Hodabadagi Lamhen Tuhenba Kuki Militant Singna SDPO Anand Kumar Bu Nongmaina Kaplaga Hatok Pibani Haibu Wafam Singh Manipur gi Miyam Amadi Kokomina Thamlakliba Asi Achumba Oigadra Khale Adubu Haukiba Oirabasu Tenglabasu Tengna Anand Kumar Laikhidraba Matungda Ahenba State Force Hajin Laga Loinana SDPO Anand Kumar Hatpada Janaba Singh Fadriba Fauba Joint Operation Sathakigani Haina State Asigi CMna Lautoktuna Thabak Oina Kudak da Pangthokpa Haukiba Simakti Achumba Thaurangni Haibiyai Haukiba me ahomgi narco terrorist sing amadi kuki militant sing na Churachandpur da ahanba oina mitai sing da landa ba hauraba matungda mathang kuki militant sing na operate tawba Manipur gi mafamga nakna khundaba mitai singi khulda landa rakpa haukibagi manung channa Manipur gi yamna maru oiba mafam ama oiriba Myanmar ga suyumlonaba ngamkhai lalonfam mafam ama oiriba more dagishu mitai singi yum mai thaba yauna mitai singbu Tantorakpa Haukibadagi Ngasi Pawa Moredagi Mayum Makai Tadoktuna Lanjana Rakpa Mitay Singna Mayumda Madi Hana Lairamba Makoigi Lamdam Aduda Hanjinduna Laiba Ngamnadriba Kayamuk Jangjafam Lauduna Relief Camp Talairi Asigumba Fibam Asidadi Mahausagi Fibam the Hanjinduna Masagi Laikai da Laiba Ngamdriba Mitay Miyamna Haukiba October Kuntraga Mathoida Mitay Macha SDPO Anand Kumar Bukuki Militant Singna Moreda Hatkiba Sidagi Amuka Hena Khoisaunaba Helakre Haibasi Miyamna Khangnari Nakal Amaromda Bharat ki Central Force Singna Matau Karamna Moreda Paishinduna Masing Yamba Yamna Lairiba Singna State Force da Cooperation Pinadribanu Haiba Wahang Loinana Kuki Singna Moreda State Force Thambagi Mayokta Lairibanu Haibasigi Manungi Oiba Aronba Lalong Laibra Haibagi Wahang Makhatana Hangningai Oidun Lairi Kuki Singna Tauriba Thawong Sing Asida Bharat ki Union Home Minister na Nakoinana Saugatlabra Haina Manipur Miyam na Hangnariba Asigi Maramde Aranba Tauriba Terrorist Singi Thawong Oina Makhatana Asum Sathaduna Lairiba Asina Laksindana Sautha Thaduna Mitay Singi Mayokta Lehenbagi Mami Chauna Tarakpagi ni Haibasi Bharat ki Central Laingakna Kayam Khangsinadana Laikhigadoribano Haibu Wahang Singna Masing Khangdana Hangduna Lairi Thataruk Phazilaklaba Irang Asida Bharat Laingakna State Force ta Ahenba Power Pidana Thambadagi Kuki Militant Singna Kahenba Thawong Makhatana Sathaduna Laibani Haibasi State Asigi Miyamna Khanglaba Sutana Tasinadriba Una Usinadriba Tumduna Mi Haudok Tumdaba Mi Haudok Palubagi Mawong Asi Makhatana Sangthana Center Laingakna Jathaduna Lairabadi Manipurda Hojik Thogliba Irang Asigi Mayon Hongkiduna Thoganingdaba Thaudok Sing Kahena Thorakhanabagi Maru Hunbagi Mawongda Ukhigadra Khale Maramaduna Manipur gi Lanjadraba Yelhomi Singi Ihul Khangna Haukiba Oirabasu Center na Thabak Tawba Chungani Masini Pujarakliba Ngasigi Matam-matamgi wafam makatarakpada ngasigi Rashi Phal amuk mayam puna taminase
Mesh Rashi sendong yamna phangba wakhal thokpa marupangna chanbiba numitni adubu asauba amadi chin ganbaga loinarabadi chokani leisa pakhang singi oina mai pakani Bris Rashi yetnaba yaba maramdadi laina mai pakani thijinbagi kanaba fangani wanom thongno mai pakani miwa thazarabadi mangjagani leisa pakhang singi oina ningba thongba wagani Mithun Rashi wakhal thokpa amadi nachak naral chawkhatpa ngasisu leigani hana mari faramdaba miyamga mari farani napal nadi tathirani leisa pakhang singi oina mariam na fai karkat Rashi laibak faba watli hena asa chawkhinu marup afaba khanba lui asauba losilu nolukna chacharabadi mangba leiroi leisa pakhang singi oina hanagum leigani Singha Rashi afa apunaba amadi langtaknaba pungning nungsiba nangani khangba kalu landi jangani landa laluganu nangbu ngambinaba leiroi leisa pakhang singi oina ningba thungbani Kanya Rashi pangtharabadi nungsa thiba nangba yaba leigani nathak thongbana di chali miyamga su mari farani lengdaba lan chawkhatkani warbranu leisa pakhang singi oina mari farani Tula Rashi asauba amadi fingba phatharabadi nungaitaba leiroi yaka yengna chalu sokpanba yabadai chekshilu landabana mafagani leisa pakhang singi oina maram chana wa ngangba fai Bris Rashi hakchang nungaiba watpa khoirang khoisauba leigani ingna thau pangu arang arak phangbagum nungaijabadi leigani leisa pakhang singi oina ngang sakpada Rashi yawgani Danu Rashi laibak thoina fagani ningbadumak laina pangani maruma pang loina bakanagani mitoptagidi saksilo ki banang bayai leisa pakhang singi oina nungsiba fangjai Makar Rashi ningba mapa charani sendong chawna fangjagani migi mateng fangjaba pot phangu haibale lamsat badi horan badagi chaksilo leisa pakhang singi oina laibak fagani Kumbha Rashi saksu thokpa watpa hoya faba matang chadaba numitni naknabagi mateng lauba palamba thabak pangba yabadi lei nolungna chatlu leisa pakhang singi oina laibak faba watli aroibada Mina Rashi imung manung marupki wa kanagani arang arak fangbagum nungai wa ngangba haigani finglabadi sokani ngai ngamdradi kainagani leisa pakhang singi oina matam khara laukho masini pujarakliba asigi Rashi Phal amadi matamgi wafam asigi Facebook live da leibiriba amadi YouTube live streaming da leibiriba MCTV GTPL cable network da yengbiriba amadi ISCOM cable network da yengbiriba pumnamakpu niramla thangjamna amukana khurumjari